Master Athletics ta chahi nimfu gi mathaki kanglupta India pumbada lamba leitrabi Manipur gi mamomloi ningombam Sunita handak Uttar Pradesh ki Ayodhya da pangthokiba ahanba International Invitation Masters Athletics Championship listing ani kunmari dasu athletics ki event ahumda gold medal laurakre state amadi national championship kayada gold medal kaya hanjin lauduna lamdamasigi mingchat purakrabi sanaroi asina masagi imung puba ngamnaba afang bathabak suduna hingnabagi lanfam mayoknari hiramasigi matangda SKTV news ki akhanaba pawda mama Ningomam Sunita, Sabungkok Awang Laikai Laikidraba, Ningomam Paisau, Amadi, Dasumati, Anigi, Machanupi Halni, Pickling Aidagi Hauna, Sana Kotnabada, Tawai Yauna Laklabasu, Mung Manungi later Lira and Madam Oiraga, Sanabada, Nintina, my one sin Bangam Dralaki. Inkumdali Sing Aniga Anida, Konta Kabam, Haibong Makong the Labor, Waikom, Angok Sanaga, Yumban Punsida, Kongdaduna, Machanupi Amaga, Machanupa, Aniga Pangzaki, Adabu, Pickling Aidagi Hauna, Masagi, Lutong, the Yauraklaba, Sana Kotnabada, Hai Singbagi Matik Mayai, Lotuna Tamba, Yaraktabana, Teng Labusu Tengna, Inkumdali Sing Aniga Taratareta, Ojas Somingi Makada Athletics Masanada Sanaba Horaki Sanaba Horokpaga State Amadi National Level gi Changdamnaba Matang Mai Park Bahoraki Haujiksu India Manungda Mahaki Chahi Kanglup Asida 5000 meter race 1500 Amadi 800 meter race da Mahaki Lamba Laitri Adubu Lamdam Asigi Mingchat Lepa Laitana Purakrabi Sunita Hajira Suduna Chakum Mai Muttanaba Hotnari So I show Hajira Chale, Panga Habesui, Lagunia Tabo, so the Adam Habdi Aina Chana, but Mangi Bagi, Puto was who say, Carmito, Putani Habagi Wakanda, it's our home. Lady ba ibung pa ay irekay ade chung club mga ne mara pa bine ade ibung pa ay taising ay loino suksan daraga ay mama pa sama sing pandraga so ay chalam dai kan de mo mateng bibira su ay yumda ay menana ba thamam da ba su ya da banina ay thabay ngang chuban homba चलगा युमद मेलमगा मयाम पिबिरप पैसादुना आई सानावरोम थादा जरगा आइना ngasi mai pa prok tabe ade haibagi wakalonda lai dei ichajo mu dai tamna bagi honabada awabam su oire hoje agi nupa su aduki matik wajare awa ai su magi mana ngak pa wai khomamda ai khombam ju khangdre nangna chaliba nangna ngasi tanaraga duriba chaliba khongcha chida nangna international gi chali ju nang kari Tabak Pangadori Branang, Ibimanana Taliba Tabachibo, in the Hobani Hindale, Carmina, Migamimana, Naba Pugana, Naziki, Hina, and wonder, Kumbam Kandre, Ajo, Chanachu, Mamana Pami, Poto, Charo Pare, was one night, Milam Sanupa, Sanupi, and Sanupa, Yamagana, Mujima Paga, Temaga, and told me in Tabak, upon the Suraga, Isana, Mayamaga, Tain Napatale, the Girang Tade. Isana Pina College Tamna Mandosagi Kiss Hender the Otaway Bazelli. Ningom Sunitana Kwaidagi Hajaba Athletics event 5000 meter race 1500 Amadi 800 meter race Asi Kaknatana powerlifting Masana dasu national gi thakta Manakya Pangbangam Krabani Haujik Pawada Sunita district level state national Amadi international thakta Pangtokpa Changdamnaba Singda medal kya laurakre madugi manungda gold medal kunmanga phangbangam kre adubu mahakna thawai hakchang yauna kanna hotnaduna phanglakhiba medal sing asina chakum mai muttanaba hotnabada mateng oiba yadabana mathanta taksi sonduna leiri hadak state tarani thoineba thengana reje aina khwai nungai buna karino ada silaka maza thugai ba nekharamba nekharamba si ai wajam padre Fazadre di moin tara di nungai roiba yam staba malane Bangladesh ne ai Sri Lanka machane Chhattisgarh machane ade Kerala machane yagi yawine ba ade da Hyderabad machane ade aiga akoi tawsi innabre tu Spain ne khaina ba innabage khong sigari ne Spain sigari ne innabane nungsa yam sai nungsa sauje Mon me am lai, huji chigi kano jeng, kamai lagi yang,
tongan dadra ames to lipani na tongan dad to sing hajela ga khange ba room da sabe mati aduga saga ba pung mapan tara taram dai do chela lam ne kai hoidore mai thak ne ba cheli je tan na bugi paisa ji thin na ba dai karai digi logdoi no na ai wakan samra ai yang wai da khang da hata ki international chana phone da adugi mati ai yang wagi ba adu wa matung ji ga dore hauji dai wa dare ba पोसिमा परामिना थबो मचा अंतंग पिरदि आई इचाजिंग जे हिंबदा खतंग कनो तगरा सेंब ngamudra khaleba Masini isi Sunita na ngasi fauda national amadi international level da phalkraba sanagi medal sing adu haiba sanagi medal sing asina karigumba asengba sanagi medal adu oram taragadi isi na ngasi hingiba pusimeng asida hingam loi adubu asengba sanagi ji chama chamana leibada phangloi ba hingchat adudi isi na ngasi fauda Manipur gi purkiba asi Manipur miyamna amadi lengana train lobu chumloi SKTV News की दमक चीफ रिपोर्टर खैटिम प्रेमचंद अमदी वीडियो जर्नलिस्ट लकी बॉय गलोनना पौदम जरिबाई पदाम नीला कोंथा खाबम इम्फाल ईस्ट डिस्ट्रिक्ट